ꯄꯥꯛꯄ ꯌꯦꯡꯉꯣꯗꯅꯁꯦ ꯑꯩ ꯃꯥꯏ ꯎꯔꯝꯃꯔꯣꯏꯀꯣ ꯑꯣꯛ ꯃꯅꯥꯁꯤꯗ ꯋꯥ ꯍꯥꯎꯋꯦ ꯁꯤ ꯏꯔꯣꯝꯕꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯣꯛꯅꯦꯕꯀꯣ ꯑꯣꯛ ꯃꯅꯥꯅꯦꯕ ꯑꯣꯛ ꯃꯅꯥ ꯑꯣꯏꯅ ꯄꯨꯔꯛꯑꯦꯕꯀꯣ ꯑꯣꯛ ꯃꯅꯥꯅꯦꯕꯀꯣ ꯑꯣꯛ ꯃꯅꯥꯁꯦ ꯍꯥꯏꯐꯦꯠꯇꯪ ꯊꯥꯡꯒꯠꯆꯔꯛꯀꯦꯀꯣ ꯑꯣꯛ ꯃꯅꯥ ꯑꯅꯤꯅꯦꯕ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯃꯈꯥꯗ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯣꯛ ꯃꯅꯥꯁꯦꯀꯣ ꯆꯥꯎꯕꯅꯤ ꯌꯥꯝꯅ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯍꯧꯒꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯅ ꯒꯤꯐ ꯑꯋꯦ ꯇꯧꯅꯤ ꯑꯅ ꯍꯥꯏꯖꯈꯤꯕꯗꯨꯀꯣ ꯑꯗꯣ ꯑꯩ ꯗꯦꯠ ꯂꯥꯛꯏꯕ ꯗꯦꯠ 15, 16 ꯑꯅꯤꯁꯤꯗ ꯁꯨꯝ ꯇꯧꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯗꯦꯠꯁꯦ ꯐꯤꯛꯁ ꯍꯥꯏꯕ ꯀꯩꯅꯣ ꯀꯥꯟꯗ ꯍꯧꯖꯤꯛ ꯗꯤꯋꯥꯂꯤꯒꯤ ꯃꯣꯁꯣꯝꯗ ꯌꯥꯝꯅ ꯁꯦꯜ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯥꯏꯔꯒꯗꯤ ꯊꯝꯃꯤꯅꯦꯕꯀꯣ ꯑꯗꯨ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯒꯁꯨ ꯗꯦꯠ ꯑꯅꯤꯁꯤꯗ ꯅꯣꯡꯃꯗꯤ ꯂꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯑꯅꯤꯗꯨꯗ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯑꯩ ꯄꯩꯁꯥ ꯄꯥꯏꯔꯒ ꯇꯧꯖꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯆꯦꯅꯦꯜꯁꯤꯁꯨ ꯍꯧꯕꯇ ꯉꯥꯏꯖꯔꯤꯗꯅꯀꯣ ꯑꯗꯨꯅ ꯄ꯭ꯔꯥꯏꯖꯁꯨ ꯀꯥ ꯍꯦꯟꯅ ꯁꯨꯝ ꯆꯥꯎꯕꯗꯤ ꯑꯣꯏꯔꯣꯏꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯈꯪꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯑꯩ ꯁꯨꯝ ꯄ꯭ꯔꯥꯏꯖꯇꯣ ꯁꯨm ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯄꯤꯛꯑꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯇ ꯁꯨꯝ ꯂꯨꯄꯥ 100 ꯊꯝꯖꯔꯒꯦ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖꯇ 200 ꯑꯗꯨꯒ ꯊꯥꯔꯠ ꯄ꯭ꯔꯥꯏꯖꯇ 100 ꯑꯗꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯀꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯊꯥꯔꯠ ꯄ꯭ꯔꯥꯏꯖ ꯑꯗꯣ 100 100 ꯐꯥꯔꯁꯇ 100 ꯁꯦꯀꯦꯟꯗ 100 ꯑꯗꯨꯒ ꯊꯥꯔꯠꯇ 100 ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦꯕꯀꯣ ꯄꯣꯠꯁꯤꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗ ꯁꯤꯌꯔ ꯇꯧꯕꯁꯨ ꯌꯥꯝ ꯋꯥꯠꯂꯦꯕꯀꯣ ꯁꯤꯌꯔꯗꯨ ꯌꯥꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯔꯨꯜꯗꯨ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕꯁꯨ ꯃꯤꯁꯨ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯔꯨꯜꯗꯨꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯈꯔ ꯌꯥꯝ ꯇꯧꯁꯤꯟꯕꯤꯌꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯨ ꯀꯩꯁꯨꯝ ꯌꯥꯝꯗꯦ ꯁꯤꯌꯔ ꯇꯧꯔꯤꯗꯨꯀꯣ ꯑꯗꯨꯒ ꯌꯨꯇꯨꯕꯀꯤꯁꯨ ꯌꯥꯝꯗꯦ ꯐꯦꯁꯕꯨꯛꯀꯤꯁꯨ ꯌꯥꯝꯗꯦ ꯑꯩꯅ ꯍꯥꯏꯁꯤꯡꯗꯣ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯗꯁꯨ ꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯤꯡꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯐꯦꯁꯕꯨꯛ ꯑꯃꯁꯨꯡ ꯌꯨꯇꯨꯕꯀꯤ ꯀꯩꯅꯣꯒꯤ ꯑꯩꯅ ꯒꯤꯚ ꯑꯋꯦ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯂꯤꯡ ꯍꯥꯞꯆꯔꯝꯃꯒꯦꯕꯀꯣ ꯑꯗꯨꯒ ꯍꯣꯏ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯇꯧꯒꯗꯕ ꯅꯤꯌꯣꯝꯁꯤꯡꯗꯣ ꯑꯅꯧꯕ ꯊꯦꯡꯅꯕ ꯌꯥꯎꯔꯒꯁꯨ ꯇꯧꯒꯗꯕ ꯅꯤꯌꯣꯝꯁꯤꯡꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯦꯡꯉꯒ ꯇꯧꯕꯤꯔꯣꯕ ꯑꯗ ꯁꯨꯝ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯕ ꯍꯧꯔꯁꯦꯕꯀꯣ ꯑꯗꯣ ꯐꯥꯔꯁ ꯕꯥꯏꯛ ꯑꯃꯗꯤ ꯇꯧꯖꯦꯕꯀꯣ ꯀꯩꯅꯣꯅꯤ ꯑꯣꯛ ꯃꯅꯥꯅꯤꯀꯣ ꯌꯥꯕꯅꯤ ꯁꯨꯝ ꯆꯥꯎꯕ ꯁꯨꯠꯇ ꯆꯤꯛꯑꯒꯦ ꯐꯥꯔꯁ ꯕꯥꯏꯛ ꯑꯃ ꯁꯨꯠꯇ ꯍꯥꯎꯔꯦ ꯑꯣꯛ ꯃꯅꯥꯁꯦ ꯃꯌꯥꯝ ꯑꯝꯇ ꯍꯧꯖꯤꯜꯂꯁꯤꯀꯣ ꯂꯣꯏꯔꯦ ꯁꯨꯠꯇ ꯍꯥꯎꯔꯦ
ꯄꯨꯟꯁꯤ ꯑꯣꯏꯅꯁꯨ ꯑꯍꯥꯟꯕ ꯅꯠꯇ꯭ꯔ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯑꯣꯛ ꯃꯅꯥꯁꯦꯀꯣ ꯑꯩꯒꯤ ꯃꯗꯨ ꯗꯤꯅꯦꯁꯔ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯅꯥꯎ ꯗꯤꯅꯦꯁꯔ ꯑꯃ ꯑꯣꯏꯕꯅꯤ ꯑꯣꯛ ꯃꯅꯥ ꯑꯗꯨꯒ ꯑꯣꯛ ꯀꯩꯅꯣ ꯃꯅꯨꯡ ꯄꯥꯠ ꯀꯩꯅꯣ ꯆꯥꯕꯤꯔꯛꯎ ꯈꯣꯠꯂꯣꯅ ꯑꯌꯥꯝꯕ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯣꯀꯣ ꯑꯗꯣ ꯏꯅꯥꯎꯒꯤ ꯀꯩꯅꯣ ꯌꯦꯡꯉꯒ ꯏꯅꯥꯎ ꯆꯥꯔꯧ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯥꯔꯛꯑꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩ ꯇꯥꯔꯦ ꯂꯣꯏ ꯉꯝꯗꯧ ꯃꯥꯟꯗꯦꯕꯣ ꯁꯨꯇꯥꯎꯋꯦ ꯍꯥꯎꯋꯦ ꯐꯖꯅ ꯆꯤꯛꯄꯝ ꯈꯪꯗ꯭ꯔꯦ ꯃꯣꯏꯁꯤꯗꯗꯤ ꯗꯤꯋꯥꯂꯤꯁꯦ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯀꯜꯂꯦ ꯍꯥꯏꯕꯗꯤ ꯗꯤꯋꯥꯂꯤꯁꯦ ꯋꯥꯠꯂꯤꯗꯅꯀꯣ ꯐꯅꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯕꯣꯝ ꯊꯥꯕ ꯍꯧꯔꯦꯕ ꯐꯖꯅ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯍꯣꯔꯦꯟ ꯈꯪꯉꯦꯍꯦ ꯍꯣꯏ ꯍꯣꯏ ꯀꯩ ꯂꯩꯖꯥꯠꯅꯣ ꯉꯁꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯀꯩꯅꯣꯝ ꯂꯩ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ ꯃꯣꯏ ꯕꯣꯡ ꯈꯨꯊꯥꯁꯤꯗ
chút đau đấy. Rồi khăng lên rồi. Uni con managgia. Che di ama gram trong á gram chatuk khen tổng managgia. Managgia che di ama gram trong tại cái nó. Alo, mai manai mà khuông các phần thì mà khuông thì khai đấy còn mà sẵn theo. Mà làm bốc ra cầm điện tôi sau mình đó. Ốc mana với bé cái quá quá nhiều người ta sẽ anh máy u mà có ốc mana gì nè. Chắc là mình cái hết rồi ốc mana gì đó ai bảo làm thế anh đi ani cả lâu xin lấy mình xa cái này đồ đấy là ra xa bạc đẹp thôi 먼저 시키게 해볼까?
Mana Mapum lemewa. Charo be hije. Chakso leme ina hije. Nanti pora leme da selenda tawre da ko. Masih ko. Masih dai selenda tawre ko. Chakso le ya. Ong mana le ya. Chakso ko ndole ko. Ai sida tuone masih de. Sai no kanda. Ai ngonda. Yaro da bam leire ba. Aduna me masih de yam de selenda tawre ha tare. Ai ngonda pera ka do mai ure ko. Mèo ngay chứ đi mèo tính khen nó về thằng gì rồi đấy